ngase phongkiba tungan manipuri se phongsing digi maroibi ipausing myamna thamjigi ahanbada sanalaiba pausi digi khongasaraga Pherzol district headquarter gi mapau Pherzol district headquarter da leiba primary health sub center children home ontoklamle Isteresi gi manu hanjin maphamsing da leiriba analeng sanglenga ki mari lenaba loisangna thoksabi dabadigi thokpa thokdoksing gi manungsana Pherzol district headquarter makta da leiriba Pherzol primary Health Sub Center PHSC da matam sangna doctor nurse amadi leifam thokpa masak sing amata lerekta badagi hangduna leiriba center adubu NGO amana village authority gi ayaba lawraga children home oin onthoktuna leramle state asigi khwaidigi manu hanjinba district amu oiriba Pherzol district ki Thalon assembly constituency gi manu sanba Pherzol kulasi analeng thaknaba apabi ising phangdabi gi song awaba mayoknariba mani Kolasi Susampur ki kilometer sam ga maudra rom lapna lai loinana mar phurup ki mioi lising ani rom no khunda lai ta dunu lairibini pausiation akhanana maphamadu satuna yingsiluba matamda PHAC ki signboard ki mohota NGO man salaiba boy children's home amagi signboard oina thelaga leramki oiramniba phiwa madugi matangna children home adubu yingsinmani haba lalchenga pausiation haktingna unaduna wari sanabada magna hai Kumza English nga magasamapan ga marfuga tarukdagi marfuga tret matamdagi primary health sub center asi una saba sanglena madalerami matamadru doctor nupa ama sumathok torami doctor adu matam khragi matungda satkraba matungda ngasi phawo doctor nurse na singba ama phawo laikhitre haujik leiriba PHSC gi sanglena si kumza English nga ni tara ga manga da nauna sabani masi saba loiraba matungda su doctor nurse amata laikhite loinana health center amagi leifam thokpa table phamung chakrina singbusu amata leite asum ihang hang na center asi chahi ohumena lairakpana napi songjulakpa usi sanna singbigi makon osilakhi madurigi khulgi village authority gi ayaba lawraga center asigi akoibigi amotpa napi na singbu taru tanana singdoklaga home oina sizinarakhibani sahi amarom sizinaraba matungni health center asigi hek mayongnabada angang singi laifam nauna saduna hongdokle haujiki oinadi PHSC gi room sing tumpham ka khra sizinaba yauri adu signboard asisu home haudurakpa matamna thethkiba adudagi lauthoktabadagi adum thethkibani anauba angang singi laifam sabadu signboard adumaksu theli hadi haukiba kumza English ngani kungani tu the PHAC asida CMO ohum marak talaklamki makoina su center asi taru tanana thamnaba madi doctor nurse lakpa matamda sizinaba yaba mawongda sizinana ba wapam thalamki Haujik phawi oinadi doctor nurse amada center asida mathau tawba laktri polio pithakpa madi matam gi oina hida kapagi lakpugu madi khulgi community hall du oina pangthoi Pherzol khulgi secretary ga akhanana unabada magna hai Pherzol district headquarter mak oiriba mafam asida asumna ana leng yauni hiram kyada shothana thamiba sinwaiti Haujik mamingtagi oina lairiba primary health sub center asisu sunaba thakta onkhatpidaba amadi doctor nurse pibidaba sina khulgi mioi amakhak minor injury yawbadasu Parbungi community health center tamna sali karigumba aruba anayek yawragadi Susampur district hospital tamna puba natragana Imphal tamna pui Parbung sisu Pherzol dagi kilometer 33 lom lapa maphamni aduga hena khudong sadribana Pherzol dagi Susampur satpagi maikaida leiba mafam nati Pherzol helaga leiba khulni Anaba miyedu Parbung CIC da pukhalurabasu mafam adudagi refer taroklabadi amuk Susampur tamna sanabagi dama khul tamna lakadoribani amuk sangkhraba singi lambi asida emergency oiba anayek natragana nupi sina anga unabana singba tawbagi pukhatpa haibasi yamna waba madi khudong thiba mayoknanabagi lambida hen oiribani Pibam masida lerakpa matam sangle kyarak hana mari leinaba PHAC gi doctor nurse pinaba madi center asi upgrade tawbina wafam kya thamkhiba laikhre adubunga si phawba thauksabidana adumak thauksabidana leiri local MLA na siram sida miyeng sangbidaba si lebak thibini atuba matamda lenga ki mari leinaba loisang miyeng sangbiu matamatam gi weba ensang napi Pamlo ubna singba tawragi hingliba yum thong na yamani asigumba imung amada ana ayek yarakpa matamda Imphal natraga Susampur tana puraga layeng baibasi sielgi amadi garigi oina su yamna awaba ma oidaba nati masina imung adu hen awabig ipakta singtharibani ana leng sang leitrabadi angang unabasu khulda yamba akhang hai sing tanaraga tawnare karigumba matamna mama amadi angangi marakta lebak thiba thawdok thokta nati khulasi da phangniba manama singi oiba hidak amadi pharmacy gi hidak khara saraga anaba pharakpa ngaibana yamani wan Imphal tamna punana bohona bada lambi da leikhitabagi thawdok kya amasu yauribana henisu pawusna makhatana phongdorakli memda tendang nasumna thamjaramge makasa tarak poina topa pawm Nepal aeroplane kaiba Indian manga yauna miyoi humphugani pa leikhitre
Nepal ki konung Kathmandudagi Pokhara tamna perakpa Yeti Airlines na salaiba ATR 72 aircraft amang si Ayuk Pokaikre aircraft adu tonglakpa miyoi humdrag ni thogi manungda India masa mangayaw na miyoi humfuga ni pa laikidri press na phangma pawgi matung ina ngasi thokiba leibak tiba thawdo adu da kaikraba plane adu da foreigner taraga manga amadi angang taruk yawna puna miyoi humdrag ni thoi tongkibani makhoi gi manungda Nepali yangkai ga humdoi India masa manga Russia mari Korea masa ani Argentina masa ama amasum Ireland masa ama Australia masa ama amasum France masa ama yakhi hari Nepal gi police official AK Setri kauba miyoi mana agency ta phongdorapagi matung ina miyoi kunthraga mathugi asiba postmortem gi dama hospital pukre loidana miyoi kunthraga taruk ya haksang akai be aeroplane marakta license khibadagi lauthukna bahonari thawdo sigi paw hek phangmadagi Nepal gi prime minister Kamal Dahal na athuba cabinet mifam ama kauduna thawdo sigi matana thijinna ba miyoi manga na saba commission ama simkhre Civil Aviation Authority of Nepal na piba report ki matung ina aircraft adu Kathmandudagi Tribhuvan International Airport tigi ngase pung taraga minute kunthraga homdai sitpata pakhibani flight aduna Pokhara Airport tagadaba minute mangarum tamak ngairba matamda Pokhara Airport ki manak nakna leiba city turel gi toraba na paithakibani Kathmandu Airport tigi Pokhara Airport phawbada flight paibi ki matam supnagi minute kunga mangarum tamak sangi hadi Nepal thokliba leibak thiba thawdo sigi matangna India gi Union Civil Aviation Minister Jyotiraditya Scindia Twitter post thagatuna awaba phongdokre Panmayabadi Nepal Airlines business asida mathau tori staff sing asi training wat paramaram oiduna khudongthine oi haina European Union sauki kumja English sing ani taraga hundoi digi hona leba sigi flight sing Europe ki air space ta paiba phawba thingkibani mamang nasu asigumba thawdo kaya marum thokto Nepal da mishimina kaya marum nangkhrabani haukiba kumja English sing ani kungani thuki methar Nepali carrier Tata Air gi flight amasu pokhai duna Nepali taraga taruk Indian amari amasum German ani yauna punami kungi ni shikiba lekhrabani masigi sumatak kumja English ngani ga taraga nipanda Kathmandu International Airport ta plane pokhai bada miyoi yang kaiga mata shiki loinana kumja English ngama samapan ga maudraga ni thoi hairiba airport asimakta da Pakistan International Airlines ki plane ama tarakpada pokhai bada gi miyoi sama ga humpu ga turuk pun shiki thawdo adugi thanigi mamang nasu Kathmandu Airport asimaktada Thai Airlines ki aeroplane ama pokhai duna miyoi samaga taragum de shikiba lekhrabani ningsingba yabadi Pokhara International Airport asijai sigi January amada sangakhibada ngairibani hanisu pawsna makhatana phongdorakli makhasa tarak point hoyelan pawdige topa maruiba pawkhra namo remote electronic voting machine Election Commission of India ngasi demonstration tawragani Leba sida pangthokpa parliament ki yawn election singda electors singna vote hadabagi sang yamna nemlakpadagi Election Commission of India ECI na leba sigi vote hadaba yaraba miyoi sing yariba makai masing yamna election na sergyadana vote hadahanaba hawdurakpa anawa thawrangi manungsana hayeng remote electronic voting machine RBM gi demonstration pangthokadori hayeng pangthokadori ba demonstration asikidama ECI gi mekedi gi leba sigi recognized national political party ni panamasum recognized state political party yang kai getreta su saruk yarana bakhan khari hayang ayuk ECI na pangthokadori ba demonstration program sida anauba RBM sigi woina election commission gi mekedi gi lairiba technical expert committee su saruk yagani hari thorang asik maru woina domestic migrants in anauba remote electronic voting machine si sejinaduna mikhalda masing yamna saruk yadana vote hadaba ngamhana bani hari demonstration gi thoram sida Poll panel singna anawa technology sigi matangda concept note sing supigani aduga saruk yagadoriba political party singda anauba RBM sizinaba yanabagi dama satnarakliba mikhalgi law singda ahongma purahan bangamnabagi matangda makoi yoiba aningba apam singsu aiboina phongdo honduna loksingani political party singi view sing lobagi thabakna satliba tha sigi aroiba sukpawa oigini hari karigumba hayang pangthokadoriba anauba RBM gi demonstration sigi matungda anoba machine simak mikal sejinaba taraklagadi stakeholders sing stanagani loinana mikal pangtorokpa matamda migrant voters singna vote hadanabagi damak masa gi home district singna satpagi tangai pataba lehelero hedi anoba system asi internet tadi connection tawro hebo wafam si ECI na phongdukli aduga multi constituency remote EBM asi Electronic Corporation of India Limited ECIL na puthokani
अनौब मेसिन असिना सुपनतगी मेसिन अमदगी तोंगान कंस्टिट्यूएंसी हुमद्रागनि थुद बोट थादबगी खुदोंसाब फंगनगन हारि बनबे याब ECIL अमसुम भारत इलेक्ट्रॉनिक लिमिटेड्स असि EVM सिंग मैन्युफैक्चर तौबगी पब्लिक सेक्टर अंडरटेकिंग ओइरिबनि अदुगो अनौबा EVM Mark 3 असि अनौबा वर्जन अमसु ओइरिबनि हाइदेनसु पाउसिन मखाताना फोंदोरखली अतोबा पावमना High Court election petition Govidas Konthauजम अमसुम खुराइजम लोकेना मेंटेनेबल ओइदि हाइरकपो वाफम सिंग कोना खनागदौरि Mamangsa English aniga kungani to February kungani Panamas Mars Mangatang and Itona Pangtukiba, Taranito Super Manipur Legislative Assembly Mikal the Mai Palakiba, MLA Kumfugi Manundigi, Kungama Pangimata to election petitions in Pal Torapa Yauriba, Bisnupuramas Wango Assembly Constituency, MLA Singoripa, Gobitas Kontauzam, Minister Oirabamasum, Kurazam Lokengi Matata. Makhoiga Lambatona Kiba Mirep sing a pile Torakiba election petition sing the High Court of Manipurna, Kanapam Tokte, maintainable Oidia Herapa Wapam Singi Wayel, Satagadori. Housing the Minister Oiraba Govitas Kontauzam Mamasum Atopami Mataka file Torakiba election petition number 1 of 2022 Adu Mikala Duda Mirep Oikibo Oinam, Nabakishona petitioner Oidana file Torakibane. Election petition is filed Torakpatigi, Govidas Kontauzamna, Oinam Nabakishora Musum Atopami Amagi Matatu election recrimination petition number 9 of 2022 filed Torakibane. Atumoinama, Oinam Nabakishona filed Torakpa election petition number 9 of 2022 respondent number 1, Oiduna Hakting Namayu Nakiba, Govidas Kontauzamna, miscellaneous case election petition number 58 of 2022 filed Torakibane. Ministers Uriba Bisnupur Assembly Constituency MLA Masamang applicant Udun file Torakiba miscellaneous case Asina High Court of Waka Libana. Maki Matato Oinam Nabakishona file Torakib election petition Maram Sadiamsum, Kona Lokatuna Kanabipam Tokti Habagolina, election petition maintainable Oidi Habisni. Wapamasi Fongdorapada miscellaneous case election petition Govidas Kontauzam Mekedi Lapagolina, Hanadagi Hono Oinam Nabakishona file Torak election petition Amasu, Govidas Kontauzam file Torak election recrimination petition Gi Whale, Tengtang Ninasa Tarakiba High Court of Manipur Justice and Bimol Bensna. Govidas Kontauzam Mekedi Maki Matata file Torak election petition Maram Sadi have Wapam Fondopaga. Matter Hayang Kananabaki Damak Benz Asigi, course list item number 33 the list of correct. Matter Sikona Hayang Mapumpana Kanabalushin Driba Pawada, Mashigi Matana Whale Sataraga, Leblakatabu, what it now? When I'm Nabakishona Govidas Kontozum Gimat the file Torok election petition Sigi, Marabak Lepkadoribani. Amaramda, one way assembly, constituency MLA Kurazam Lokanam Atopami Emagi Matata, Mikala Dud Lambata on Kib Oinam, Lukoina, petitioner Oidon file Torokiba election petitioner Dugi number 19 of 2022. Election petitioner file Torokiki Kurazam Lokengi Makedi so Oinam Lukoyamasum Atopami Amagi Matata Kurazam Lokena election recrimination petition number 29 of 2022 file Torokiba Lekabne. Aduga petitioner Oinam Lukoina Sumaki election petitioner Sigamadi Lenina, Kurazam Lukanam Atopa, respondent Amagi Matata, miscellaneous case election petition number 130 of 2022 file Torokre. Adumoinama election petitioner Sigamadi Lenina Koidiki Ikon Kon MLA Kurazam Lokena, Oinam Lukoyam Atopa, respondent Amagi Matata, election petitioner Simaram Sademas maintainable Oidi Habigi Wapam Pongdorokibaga, miscellaneous case election petition number 188 of 2022 Hayang Justice and then Bimolgi Bens Lokatuna Masigi Oil, Satanaba course list item number 39 the list of correct. Election petition Sigisu, MLA Kurazam Lokengi Makedi, Maki Matato Oinam Lukoina Pal Torokliba election petition maintainable Oidi Hirakliba, Matter Sigamari Lenana, High Court of Manipur, Whale Satarabamatun election petition Sigi, Maraiba Kangadori Hanisu, Paush Palakli. Makasa Tarapoina to Pom, Sangaiga Manana, Marui, Basawi, Bakarsa, Paraga, Hatpagito, Hengala Patinare. Say Maudraga Marigi Tunda, Lautak Patanganu Makalama, Saktara, Uri Hensu, Hoyalan Power, Maruiva Pawmoina, Fongli. Lamlaki South, Naxin, Migisarwa Moina Sisu, Amuhana, Bisnupur Forest Division, Division and Forest Option District Wildlife Warden Doctor Rebecca Soibam Sanugimi, Makada Division Asimaki, Range Forest Officer, Shukam Ratan, Lusindunga Sayu, Angan Medigi, Loktak Patki, Awang Tongomeki de Leriva. Zawalam Zawdo, Akanana Tihumiki Tabuk Satakradi, Mashida Karsa Panaba, Kongoi Lang Mayam, Hengnabadana Sadan Missing Halaba Matuna Sa, Shem Doktuna, Sadong Sing Laktokraba Matung, Tagatagati Libakarsa, Among Amagi Makok, Maunamadi, Makong Sing Lera Matina Kadi.
Manak nakpada leramba ngagi pham tawba masum enjang napi thiba miyoisina phongdorapagida sadanbasingna lang amadi nongmai sijinaduna pharaga halaba matung saado semdolaga pukhibagi thabaksing tha khara sida yamna toina sathare haidi makhoi su nom lagi hingba amadi kanana woga kedagi khangdabana tumina dumak leibani kariguma lenga amadi lanai dupsingna thabak lokholanglabadi angama mateng pangane haina su phongdorakhi haidi sadanbasingna nongmai paiduna lakpani na onsinduna thinglubusu ngamde haidi ngasi thi humba tuda sa phanabagidama thaklamba kongoi lang nipan phakalaki numit kharani gi mamang na sulang kun manga phakat ki bus laikre masi tharaga tha khara sida kharsa phanabagidama thaklamba phagat pa kongoi lang humdra hena phagat kre hadi ngasi gi khongsat adu da wildlife explorer manipur green brigade manipur global science club khoizumana madi rising club ngai khongkulen gi thomi sinju saruk yaki hadi Panmay abde hauzik zawalam zawda laidiba kharsa haidiba sa siu kanabagidama fresh loisang nama koigi machine thibagi thabak su pangthorakpaga loinana community reserve oina semganaba thorang su laidibani athuba matamda akan mami yeng sanghaudrabadi mapam asidagi kharsa haidiba sa si nongni mangkhragani haina khongsat asida saruk yaki wildlife explorers manipur gi secretary amadi green brigade manipur gi founder elangmo premjana phongdorakli Kharsa haidiba sa makalasi Wildlife Protection Act 1972 gi Schedule 1 da laiduna sangai ga manana maru oiba sani haiduna lauribani masida natana manipur phangliba sa makalasi leba siga atopa mafamsinga phangliba makalsinga gi top nani haidi amaromda kumja english singa masamapan gi kunga mangada british na record toramba greater scope haina khangnaba lamnganu makalasi zura taraga mathu loktak pat gi shuru ama oiriba Miyamna takmu water sport complex haina khangnariba Kobidak saktar ama thingnare haidi nganu makhalasi saknairaba ornithologist kumam jogeshwar amadi wildlife explorers manipur gi khongbu mana thingnaraktuna photo namlomkhibani haidi metelolda sadangman haina su khangnaba nganu asi europe amadi america da ayamba phangba nganu makhalni british ki matamna manipur marang khaina saktaramba leitragasu kumja english singa magasamapan ga kunga manga gi janawari kunga manga da mari suba gurkha rifles captain l gamble na amom ama aduga kumja english singa magasamapan ga kunga tre ki december kunga treta mr jp mills na laba ma nungmena kaptno hatkhibi record lei hadi loinuna sai edu makina be mar kunga humdoi da mr jp millers ki sadan ba amana su uki hai hani su paus na makata na su phongdorakli Makasa tarak poina to papawm na mairoi kun ga tarukta makut sangbo oza police na phare hokibu kumja english ngani ga kun ga mathui ki nabe mar thade ki horaga mairoi nupi misa kaya da makut sangduna lakhiba edit school ma gi oza mangasi police na phare hari police ki report matung ina tha si ki taraga ni thoi district silence authority na tarokhiba complaint ma gi matung ina masagi se yangka gi ni thoi rum surab oza si ngasi police na phakibani School asi da mai tamliba mahiroi nupi masa mana school adugi atop oza ma da ma na thengnari bu khudong sa da dugi matang na pautamki pau du ta badi oza aduna khudakta silence authority pau piki silence authority ni school adu da laktu na mahiroi nupi masa sing adu bu counseling gi thabak sataki madu atop mahiroi nupi masa kya su makoina thengna khiba madi thengnari bu nuai ta ba thangdok sing adu gi matang na phongdok na rakhibani Haukiba kumja English ngani kunga mathugi na bemar thar school amuk hana hangdokhiba numit adudagi oza sina makogi masada sokpa horakhibani hadi amaromdana mari matagi yumda season abo honaramba mapa masa phare Uttar Pradesh ki manungsanba Badohi district masa matung season aba thorang toramba mapa masa police na phare hadi police ki report matung ina mapa masa sina makogi mari mata amagi yumda jangsindu season aba thorang torongkhibani thaudo singrang numidang wairam orai police station na konba Ugapur market area da thokibani Pulsa Gupta amasuma ki manau nupa Berendra Gupta ani ki marakta lamgi matang na sayena bakra thoki madugi matung ngarang numidang Pulsan amadi masa nupa Berendra gi yumda laktuna manung da sanghraga gas pipeline kaksatuna thongnun sinduna laikhibani makoi shibigi maral Berendra da thangjina na bhotnaramani sohaidi Makasa tharak poina pokna phampauksi dige tupa paukrana maru eba turel ayambi ising tasilakli Nong subagi sang hantabagi matakta sing da uwa yantakiba popi paksana thabana turel sing ising kangnana bagi maramoidi Hauzik state asigi tampakta lariba miyamna isingi maruiba source ama oina sijinariba tampak phawrga seliba maruiba turel sing ayamana ising tasilakli mashina maram oiraga turel dagi ising singkhalaga salairiba water supply scheme kya hauzik ising piba lepa yaukre amaromda Public Health Engineering Minister Laisangtem Susindro na sumiyamna ising phangdabi awaba si kharada oiraba sumayo naba ngamnaba numit nini humni gi manungda pumping station sing hangdokpaga loinana
PHE digi maikei digi su check dam sing athubada saba loisinduna miyam da ising phangana na bohotnari haina su phungdokrabani ising gi maru eba source amo ina sijinariba Imphal turel gi phibam hauzik yamna thina sukchile hauzik turel asigi ising gi isel lepkhre hana kuthaba mafam singda lehauribi ising sunatana mathak lomdagi ising sendarakpu udri minu thongdagi lilong phawgi marak sida mafam kyara turel gi mayaida ikang thopo thengnari Mahabali gi mapad ising khara de adumak leiri handakta Union Home Minister na sangaram laba Minister na miyamna sinariba kangla gi nongpok thong mapa sapsan Imphal turel khonung de ising tatpa thengnari minu thongi area da su ising sendre asumna Imphal turel gi khara kutna leiba mafam khara da hana tunglaga leikibe ising du natana turel de ising sendre maraksida turel de ising sendaba sina maram oiraga water supply scheme khara gi check point leibising de ising phangdabi awaba mayoknare hairi Iril turel amasung kuangba turel su isingi level asi yamna handakre maram aduna ising khajik sienba su yauri aduga kharada siendaba mafam su yauri hari masina maram oiraga porompat water supply gi yamna maruebe iril turel gi top khongnang khong mapada leidiba intake point asida su ising singkhatabaga loinana numit kunni rongi mamangdagi water supply scheme asina konba mafam singda toti gi ising piba lepkhre hari asumna haujik tungan Imphal gi mafum kyada tuti gi ising phangdabigi awaba mayoknari hainasu pausna makhatana palakli makasa tarak poina to paw khra namu BJP National Executive mifam yawnana ba CM Biren Biswajit Sarda Abe Kumar Giri Imphal thadokre thasi gi taraga taruk gi taraga tret phawba New Delhi gi BJP head office ta pangdokodoriba BJP National Executive mifam na saruk yaruna bagi dama Manipur gi Minister Nongthongma Biren Minister Biswajit BJP State President A Sarda Devi Madi General Secretary Organization Abe Kumar Giri ngasi New Delhi gi dam Imphal thadokre Numinini sathakadaba BJP National Executive mifam madura saruk oina maru oina party ki organization gi matang yamna kupna khanagani lakadoribi English ngani gi kun gi mari da pangthokodoriba Lok Sabha mikhal gi matang nasu kupna khanagadori state singi make digi su tungan report sing pukat kan hari BJP National Executive meeting asi party asi goina khwai digi maru iba mifamne party asi na lusing duna center lengak riba asi gi matang nasu wafam kya pukatuna khanagani lakadoriba Lok Sabha gi mifam nasu party asi na sauna mai paktuna BJP na lusing du lenga amu halakna ba kupna khanagani hari mifam aduda Manipur gi minister gi make digi su most improving state oirakpigi emerging amasung English ngani ga kungom de pangthokhibagi matang nasu report ama pukatkani BJP State President Esara Devi gi make digi su party organization gi report ama su thamgani hanisu paushna makhatana haidi paush lushilak poina naharul gi thaudang pauksi dige to paw mana lamgi wathok ta laikai gi umkhanakre police na tan khaikhre ngasi nungtil pung ani ga makhairam taba matam Imphal East District ki Andhra Police Station gi manusanba Yairipok laimanai thongkhongda lamgi wathok ta lanai yum amaga laikai gi miyoi singa khana saina bagi thaudok ta asabu wathok oikhre irang ado sauthorakpadagi laksinana bohonabada police na tear gas shells sim kapkhre thaudok thokhamdagi phangwa pawna hairibana Yairipok laimanai thongkhongda leiba oinam Mani leima mapuroiba leikidraba o babugi yungi sisinanaba miyamna satnariba lambida leibak thabigi wahouda khana sainabagi thaudoda thokibani leikagi miyoi singna miyamna satnariba lambi webana lambida thariba leibak singa du laukthoknaba haibida yumbu oiribi mani leimana leibak thariba mafam adu makhoi area ni haibidigi nakal ani gi marakta umkhanaba du thorakibani wathok adu sakthoraktuna asiana yorakpagi phibam lakpadagi police laktun irang adu laksinana bonaki madura leikagi miyoi singa masu police ki marakta sauna umkhanaba thoki thaudo adu da police ki makedigi miyam adu tankhaina bohonaba da tear gas shell machine khamdana kaki aduga lekai gi meki digi su police tamna nung thomjin ba madi nauri kapsinki police na miyam tan khaina ba tear gas sel sing ka pa du yum khara so aso opan nang wadana tan mi yeni tear gas na panu na soki so loba singa du di thiam to ma sai nifu tru amasum thiam romeo sei kontra gam tai kawi lekai gi miyo sing na phungdor khibadi thaudu odur oinam mani lemigi yum dagi numai round khara kap thoraki hairi adu mani lemigi yum gi miyo sing irang adu na maram werga unaba phangdabana lekai gi miyoi hairiba wapam adu kadai phawba summono haibadu di pressna khangmamdri haujik mafam adu sauna irang leibidi police na ngak senbagi thabuk sathari khana sainabagi thaudo adu mani leimagi yumgi thong thonau kya so akai toy thokheri adu haujik oina di myam paw su matang sai lusinjarage masu myam pun anoba update ngaminasi